अहानबदा मरुइबा पावम नेशनल हाईवे 2 द फ्री मूवमेंट देहननबा MHA ना कुकी जो CSO सिंग खनख्रे कुकी जो CSO सिंग गे मरकता हौजु फाव मोट मानबा ngamdri कांगलुक की हाना सुबन मरम ओइरगा फिबम सोवलबा मणिपुर तंगदु लैतापा फिबम हंजन हनबगी पनमदा मिनिस्ट्री ऑफ होम अफेयर्स MHA नेशनल हाईवे 2 इम्फाल दिमापुर लंबी द मिपुम कुदिमा अथिंग यावदन सरोकेशन तौ हननबा कुकीजौ सिविल सोसाइटी ऑर्गेनाइजेशन सिंग द कंट्री सेंटर न इंगतपा फिबम हंजलुनबगी मतंग द पखलगलिबा थौरांग सिदा कुकीजौ लीडर सिंग मोट मानदबगी मोंग अमता लाक्ले हरि पावर corridors akanaba ponglakpa report amagi matung inadi national highway anida mipum kudima aki akhang leitna satok sin ya hanabagi matangda MHA na akanaba thora ama lokhalakpani reporters na hai matang kya gi mamang gi tangtu leita da phibam amada laklaba manipurda ingtapa phibam hanjanabagi ahan khong thang oina national highway sin mipum kudima athing ba leitna satok sin ya hananaba MHA na akanaba thora si lokhalakpani highway sta naga Nepali amadi atai fruki mioi sing satok sin tawrabasu akiba amadi singna bama galoina sadiba maramna mipum kudima ke wakal pawri singna bising ko honana ba MHA na Kuki Zo CSO singda highway se hangtologa kanglu kudima ke mioi sing aki khang betina satpi hanana ba khangalakibne hairi MHA ki wafam asigi matana Kuki Zo CSO lusing bising marakta mot manadre ki pibam da lairi haina paladuna report sin hai hauzu phawa center na chusampur gi kangpopi phawa samnan na thorang pungphana lakholakta ba masum tokhaiba union territory sembagi matang na sapsa wafam phongtok ba maramna MHA gi wafam asi ayaba pifam thokte haina Kuki Zo CSO kharana lawri amaramda Pose putok pusin tawba gari amasum bus khakta maksatok pusin tawhangada maramna MHA na phongturok wafam asida thoidong akai beleiti haina Kuki Zo CSO kharana mot piri haina report asina makhatana phongturakli amarom dana illegal immigrants gi mathak talakot palenga ki thabak thorom na mateng pangani eti lone ya da bomong da mapana ki sangslakpa mitop singi mathak ta Manipur government na lokalakpa thabak thorom singna mateng pangani hain arambai tingol CMP gi general headquarter gi commissioner Monindro mangang phongdorakre hari amarom dana Manipur laisabi mari covid positive oire Manipur ngasi laisabi mari covid 19 positive oikre laisabi mari asi tharaga state asida handaki oina apunba covid ki case ahungani fugotre jokre ngasi mioi amati sas tokre do nauna mioi mari positive oirakpa maramna active case ki masing taraga mapan lengdana leidi positive oiraklaba laisabi mari etugi manungda ahumna Imphal West amasum amana Imphal East gi ni hari amarom dana Rajya Sabha gi bulletin tu thorakpada Manipur gi miyam samam nakre Manipur PR sangdokna ba bill Rajya Sabha da yorkre nimit manga ni gi tungda khanagadawri Manipur haujuk laigiba suspended animation president rule si thataruk sangdokna ba union cabinet na warep lokre warep odu thabak to onthokna ba constitution gi article 356 clause 3 gi matungina parliament ki ayaba lawna ba bill Rajya Sabha da yorakre ani su pawmun makhatana phongdorakli income tax matam sana thidok piduna state ki revenue hengat hansi department miyamna income tax ki senpa matam sana thidok piduna lamdam sigi revenue hengat hansi haina income tax department ki deputy commissioner Haridas Rajkumar phongdokre lebak sin bathungna pangthoknabagu Manipur ngasi income tax department Manipur government sinduna GP women college ki hall ngasi samaga humpuga taruk suba income tax day thoram pangthokre thoramadur athoiba mithung oina saruk yakhiba Haridas Rajkumar mathaki wapam se phongdokhibane mana makha taraduna India revenue na salaiba leba amane maramsina lengana lambi semgatpa health care education mai isingi lamde semganaba amadi lenga ki thabak toriba miyangi tolopi di basing amadi lenga ki scheme kya pekhaliba si income tax ki lakpa senpham singni income tax matam sana thidok trabadi miwe edu gi mathakta loge ba thabak lokhat pi he miwe amana sahi dama ki senthok adu lopa lakh 2.50 helagadi income tax thigadabani karigum income tax file tawkhidravadi mahakna wana talib senpham adu aremba senpham oina lawgani hawalaglib angang sing income tax ki matana awareness ningthina piba mathok ta hainasu phongdokhi maina tumna sakraba thongjugi kharibam memthoigi imungna LMG na lupa lising taragi mateng pangkhre ngara numidang pung tare makhairam taba matamna khangawdana horakpa maina tumna sakraba thongju part 2 boroi makhongda leiba kharibam memthoi sei humfugo nipan mapuroiba leikidraba kharibam ibu holgi mungda ngasi ayuk light minded group LMG Manipur gi mihut khangbu ama satuna khudaki tengbang oina lupa lising tara mating pangdun imung si awabada saruk yakre haina LMG gi publicity secretary Rakesh Noremna
press Thadorakpa Sirolamana Fondorakli. Sirola Sinhai, Group Asigi Sip Advisor, Wangkemsa, Samzaina Lusinduna Sakibanga Sigi Tengbang Kongsataduda, Group Asigi Secretary Ojit Sorkaibam, Publicity Secretary Rakesh Taurem, Finance Secretary Kunjesur Mangsatabam, Assistant Secretary Surendra Ningom Mamadi, Executive Member Bila Salam Sargaki, Loinana, Sores Ngangom, PK Huirongbam, Boynau Maimam, Zoy Kumar Thoksom, Debika Rani Furalatpam Amadi, Sanatomba Kundrakpam Singma Maruiba, Member Kya Sargaki, Kongsaraduga Mari Lane Group Asigi Secretary Ojit Surkabam Fondo Kivada, Naranumidang Kangodan Electric Short Circuit Tigi Horokpa Maina Tumna Sakraba, Karibam Memtogi Munda Karigumba Amata. Lehoram la roi khanduna khudaki oiba tangai phadana nomgi sangdrapa yadraba polam khradang oiraba leibada mating oina bahaiduna LMG Manipur gi maike digi imung asiki awabda saruk yaba oina lupa lising taragi mating asi pangjabani miyoi bahaibasi asigumba awaba khudong thiba kyana yomlaga leiribani kanagumba gi awaba tarakpagi paw social media natragana local news singda hek thengnabaga awaba taribsing adugi damak mating pangnabagi satnabi amadi hainabi lamina saiki Mana makatana Fondorakibida, Manipur Mehu Langpok, Taudos, Yamna Twin Tukli, Mehu Langpoki Taudos in a Shidagi, Karadan Kanmangam Naba Aribasahi, Tarakungi, Mamang Sakrabiyum Singi, May Sing, Asi, Shaishan Nauna, May Pitting of you. Hausuki Matamashidadi, Yum the Pitoriba, Maigi, Wayergi, capacity to seasonary capacity to Sanaraktabigi, short circuit sangsi, Wonglapigi Maramamasway. Manipur Fire Service Nangarang Yumay Sapa Kanbiduna, Yumtang Nabasing, Sando Halam Dava, Sigidamak, Manipur Fire Service ki Staff Singbu, LMZ Manipur Makedigi Takapesopondora Liena, Paush Namakatari. Ningsing Mayabadi Karibam, Mam Toy say Humfuga Marigi Mapureba Karibam, Ibo Holkumza English and Kungamatuida, Art Amadi, Langski Anabana Maram Oraga Lakidri, Mam Toygi Masano Pamasu, IRB, Joint Tauki Dubu. Passing out Tawada no more watling at Levactiva Tawdoma de Gilakidre, Imung Sigi Yumasi, Una Matak Maka Saba Yumne, Levactiva Ringanumidan Kau and Horak Maina Mem Toigi Yumdu Tumnasakivani, Awabanang Labi Mem Toibi Masanopa Ama Nupi Amani, Masanopa Karibam, Singlem Sani Fugunutuamadi, Mama Nupi, Toizam Ningol, Zamuna Se Kuntrakani Pangarina, Puna Yum do the lady. Taudo the shell in the Lupa Lak Mari, Rom Amadi, Yumgi, Mal Sang Punamak, Yumay Sapaki, Taudo the Yauki Petigi, Tangway, Tahoki Bani and Su, Paush and Makatana Pali. Moirang multipurpose higher secondary school gi mahiroi singna lairik tamba phangan biu haidun school mamangda protest atakri Manipulenga ki makhat lairiba higher secondary school da mathau tori oja singi tolop sang nai na pibi da bedegi oja singna pen down strike tawkhibagi khongjang jangsin khibagi lairik takpi na ba oja laitabana mahiroi sing lairik tamba phangdaduna lairi Manipulenga na oja singi pifam thokpa tolop sing sang nai na pibi duna lenga ke higher secondary school tamni mahiroi sing ningthina tamba phangan biu Mahiroi singi punsi kan biu hai na moirang multipurpose higher secondary school gi mamang school asigi mahiroi sing na ngasi wakat mi pam khongjang sang sing khrian su paus na makata na phongdong lidu ko tena na sum na myam na thamjaram gi haujukoi na di myam paus mata solution gi makata bana update myam punang amina si